Thamoi ki Meisha hairba akhoi web series asi mayamna su tabada haidi magi title ji Thamoi ki Meisha haibasi karigumba ma sukso soidana fill tawbirambani ikoi kuidana khoi ningon jakau mamang ai tare ko khoi Diwali da khoi gi viewers sing amadi nungsi jaraba subscribers sing khoi gi myam punumakta khoi khutsinanaba gi damakta khoi hojik shooting yam kanna tawri ayamba 90% loishale myam punumakna support tawbiu haiba phomjo thamjari ngasi akhona khoigi aigi channel asina sumaina 50k subscriber khoigi aba mai jawbo ngamjarakpasi viewers sing amadi subscribers sing amadi yengbiriba miyamgi thaujal dagini haidana miyamda su thagat wai phongdoksari romantic director it's love देखो क्या देखो bro ready ले रहा artis muda layo artis muda layo kaya pa Meisha ni nang bayam si asing bagi mapok le nambah target di pa kano nang ke khangge ngangi mo thong rom khang du sa dra Laishram lo ba da masih degi ne ai mina bi sabak to laki ka ai lo tho ne laki ka mo amon ne 깜빡이 예고 아이 흡수를 낚이러 굿도 타다오네 굿 타다오게 형 깜빡아 야 잡으러 깜빡 세그로 masih gila sih kamu ketemu kaya dengan kali kena webseries ada Thamoi ketemu kaya dengan kali yang itu mayam itu ada ekor lesu itu mayam khutsinanaba khutsinanaba itu ketemu mana cerake khutsinanaba itu ada lagi kerja itu nak kali social itu tapi mereka थोड़ा बहुत तो कोई मीडिया की चैनल की वीडियो जो ना Thamoi की Meisha मसी टाइटल से हम अर्थात हम लोग टाइटल भी ताब जो सुमयाना ये कोई वीडियो बनाना तो आन में क्या नाम फिल्म तो वो ये तो लोग तो लोग आए ना तो मसी हम रोमांटिक होगा हम इमोशनल होगा वही हम करते हैं thank you वो भी नहीं है तो सोचें हम लोग सेम साथ ही कमाई तो भी Thamoi की Meisha सी नुंगाई तो मान बरा अच्छा कमाई तो भी nungayani wari se haji wari se tabu tang isa Thamoida hedom phau selam phau ba okay nang kai sa toi no hairo ai ji yong si kari yum sigi ga mai wari ji ke no ma jale yum sigi ka na ra pada faja hairo de mai de ke no mu hai ga yum sigi ka na ha yam koi thok pa man ba hairo jum ki kari yong si thabak taw ngai thamba mi odeni ba okay yam nu siba character ma khani isar sina khoi gi brother amadi sister ani sigi khoi gi yum gi ona mateng pangbina yam ton bai mung magi mateng pangbina helper ama sare bani supporting role da adogi mateng khoi gi talent laijar bai tari ko masa ge su tum aina phadana tel taro ga thado banga acting phadana taro kni habi gi thaja balai